अरोइबा पाउ मियाम गी लुचिंग बसिंग पुनसिलगा थबक तौद्रबदी अवाबा ओइगनि हाइना राज्य सभा गी एमपी निंगथौ लेसेंबा सना जाउबन हाइख्रे सिंगल यूज प्लास्टिक सिजनबल लेप्तुना मालेम मसि कनबदा अचौबा थौदांग लौमिनरसि हाइना डायरेक्टर ब्रजकुमारना अपील तौरे इंटरनेशनल मदर्स डे गी थौरम पांगथोकनख्रे न्यूट्रल ओइबा एमएलए सिंगना लोना अमदि फोंगना लेंगाक सेमनबा होटनरि हाइना एमएलए करम श्यामना हाइख्रे अमदि मणिपुर की सानरोय अनि यावबा इंडियाना एशिया कप सेpak takraw चैंपियनशिप के सेमीफाइनल चंख्रे खुरुमचरी ISTV की पाउ मियंग ताबिरिबा सिंबु तराम नोकचरी हौजि पाउ संतोन पिजरी मियाम की लुचिंगबा सिंग पुनसिलगा थबक तौदबदगी मियामना हौरकलबदी लुचिंगबा सिंग अवाबा ओइगनि हाइना राज्य सभा की एमपी निंगथौ लेसेंबा सना जाउबना इम्फाल ईस्ट की युमनाम खुनौ अवांग लेकाइदा लेबा गोल्ड स्टार क्लब के एमपी लोकल एरिया डेवलपमेंट फंड की मखादा नौना साबा बिल्डिंग संगाबगी थौरमदा हाइख्रे थौरम अदुदा इचम की प्रेसिडेंट ओइरंबा एन राजेंद्रो युमनाम खुनौ अवांग सिंगलु की प्रेसिडेंट एच बिजोय खुंड्राकपम जिला परिषद मेंबर उसम इंद्र कुमार हराउरौ तांखम जेपी की प्रधान टीएच इंद्र कुमार न चिंगबन सरुग याखे लेसेंबा सना जाउबन मखा ताना चही तरेट खुंताकपा एंग्लो मणिपुर वार न चिंगबा अखोइगी पुवारीदा अकनबा लान कया थेंगनखिबादो ngasi अखोइना थेंगनरिबा असिदगी ताब नते लान सिंग असि थोखिबगी अमदि माइथिखिबगी मरमदे मतम अदुगी लुचिंगबा सिंग लिंगजेल मानदबदगी नि हाइबसे पुवारीना ताकलबसु अखोइगी मिरोलगी लुचिंगबा सिंगना खंगदबगुम तौरे मियामना लुचिंगबा सिंग पुनसिनबा हाइरिबा सिदा तादबदगी मियाम सावरक्तुना लुचिंगबा सिंगदा ओनसिलक्लबदी खुदोंग थीबा नंगनी हौजिक लैरिबा लैंगा की मतंगदा महाकना मखा ताखिबदा हौजिक लैरिबा पियार लैंगाकना मणिपुर की इशू लोइसनबा ngamloidabana अथुबदा मियाम की लैंगाक लाकलगनी हाइके हौजिक थोइबा अखोइगी इरांग थोइबा थौदोक म्यामसी थाइना थोकिबा थौदोकसिंगु ताबा नते अदुनादि अखोइ हौजिक मियाम हाइबसे नोइ कैदौरगे पुनसंद्रिसे अदु करिदमक्ता अखोइगी लैबाकी अवाबसी नोइ म्याम पुन्ना थेंगनद्रिम हाइबसे मसि कक्निंगा लैबा वाफम नते अदुना अइना अपील तौजनिंगी अखोइगी अइ सामक्सु याउननिको अइ सैबसदैसु याउजरिबनी अदुना लैबाकी लैरिबा लुचिंगबा मयामसे हौजिक ओइरिबा मियामगी अवाबा लैबाकी अवाबसी येंगा अइ पुनसनबा अदुगा लिंगजेल मानना अखोइ थेंगनमिनबदो यामना मथौ तायना दुमाइ लौजै नतदरा सुमाइना सुम अखोइ तौना लेरगदी अखोइगी मियामगी अचौबा पेंदबा नुगाइतबा इहौ लागदी अखोइ मदो मायोकनबा वागनी हाइबसे सुमाइ थमजनी एन राजेंद्रना अखंग आई कयाना अखोइ मसेल लिंगजेल मानदबदगी अवाब कया नंगली हाइरबसु मियामगी मिहुत ओइरिबा एमएलए सिंगी मरक्ता पुन्ना थबक तौबा ngamdabadagi लैंगाक लैबा ngamdaba हाइबसी तुंगी मिरोलना हौजिक लैरिबा मिहुत सिंगबु ngakpirakloi लैबाकी लुरबा मतम असिदा एमएलए मसिंग कुनगा माथोइ लैरे अथुबदा लैंगाक सेमलगनी हाइना मियामबु अपंगबा सिनबा होनरी एमएलए सिंगी मरक्ता लिंगजेल मानदे हाइबसी मापान थोरक्तबना फै लैंगाक सेमगे हाइरबसु ngamlaba matamda semlo masing subasu natana लिंगजेल मानदे ताकपासना येकनबना खुदोंग चाबा लौनबगी मरम ओयले हाइके अमो ओइगेरा फबलेंगा सुंसेन बिरगा मेरिया नगा थोपिरगनो मियाम अपंगनते मियाम चाकचारी बले नंग नागे लोइ खमनि बले को मेरिया नगा थोपिरगनो मनुंग काने बियो लोइरे कागा थोपिरो मोय मियाम न कोइ वोके मतमदुदा अदुना तन मेरिया अदुगी थोपिरगनो न को कनानो लोइरे मसक कममने मने को मियाम Directorate of Environment and Climate Change amadi Manipur State Pollution Control Board ki meeting makhada Kanglaipak Women Multipurpose Cooperative Society Limited under Manipur State Rural Livelihood Mission na nomagyoiba Stop Single Use Plastic Campaign chatakre Uripok talaiba Just Petrol Pump tagi Khwairamban Ima Kaitel Phawbat chatuna pangthokiba campaign aduda Environment and Climate Change ki Director T Brajakumar Manipur State Pollution Control Board ki Member Secretary Dr. W. Rosen Yauna Kanglaipak Women Multipurpose Cooperative Society Limited ki Member Singsu Sarugyake
Director T. Brajakumarna, Aikoina Numit Kudingi Dukan, Amadi Kaiteldagi Pochai Labor Matamda Shiznariba, single use plastic asi Mioiba Kunaigi Kalaga, Kudaktagi Shiznabalepagi Tangai Fadabalere, Manipur plastic policy, Lisingani Kunganito Makada, single use plastic asi Shiznabada, Atingba Tamlavasu, Miamna Shiznaba, Ngasi Pauba Leptre. Plastic namaram oiraga oirakpa yaba health hazard amadi environmental pollution adu khantaraga miyamna amata oina single use plastic asi thingba amadi sizinaba leptuna malem asi kanbada achauba thodang lominasi haiki Manipur Sarkar को हिंदी कोई स्टेट अप सलाई ब कोई स्टॉक की सहायता रहे कोई डीलर सिंह लोन थिंग करे तो का मकोई तो फाइनेंस पोस्ट होगा कोई हाँ अभी किधर ड्राइव कोई अकन सत्ता यूज से अदु की सत्ता बगी मार्क सेदा कोई पुसलपा स्टॉक की अदु डीलर सिंह मैन्युफैक्चरर सिंह लोन मक्सी थिंग ना अपने ना साइड अमदा प्रजा सिंह डिमांड साथे अपने डिमांड तो उधर भी मैनेजमेंट तो तंगाई पड़े वो लापा जारे प्रजा सिंह ना मिसे डिमांड तो उधर कारण मिसे पुसलपा किनी लोन स्लेब करने हर बको अपने डिमांड तो उनके कोशिश Manipur State Pollution Control Board ki Member Secretary W. Rosana Lo Nayadaba Single Use Plastic ki Mahutta Che Amadi Pina Saba Carry Back na Mahut Sinduna Sizinabagi Matangda Pangthokpa Campaign Hairiba Single Use Plastic Yoliba Amade Sizinariba Mipung Kudimagna Kudaktagi Sizinaba Leptrabadi Logi Oiba Tabakaya Paikatlagani Haike Pakistan के terrorist सिंगना लम कोईबा कुनगा तरुक हटपददे इंडिया ना पाकिस्तान दा लंदारे कुकी terrorist सिंगना था निपान खक्तंगाइरिबा अंगांग यावना नुपी अंगांग सिंग हटपददे मखल अमतगी एक्शन लौखते थवोंग असिमकना मसागी सिटीजन ओरिबा मैतै फुरुपो इंडिया लंगाक ना लुमना लौदे हाइबा ताकपनी हाइना रिटायर्ड डिस्ट्रिक्ट एंड सेशन जज अरिबम नौतुने सोरिना पेंदबा वाफम फोंदोखरे Wafam asi Kwakaitel Soibam Lekai Haruk Jambi Community Hall the Pangtokpa Imagi Numit Kamari Lenana Pongdokibane Tauramasi Local Development Association Lemerol Leishamba Nishapan Kwakaitel Soibam Lekai Haruk Jambina Arambam Ombi Jibantala Amasung Chingshubam Kuman Leimana Kusham Naduna Pangtokpa Imagi Numit Kamari Lenana Laikidrabi Lamdam Asiki Luchingbi Mama Oibi Singimapamda Haikalekat Tamduna Ikai Kumnabutke Thoram asida saruk yaba lakiba mama oibi singi oiba lucky draw amaso pangthokuna achamba khudol tamke Retired District and Session Judge Aribam Nautune Sori na makatana imagi minungsiga atopagi minungsiga khak changdamnaba yaroi haina mama oibi singi magun singthake Mama oibi singna macha singbo pokpadagi hauna hiram khudingda takpi tambirakpani machagi imungi amade khunaigi awana khudingmakta mama oibi singna tumba chaba khangdana achauba thodang loduna lakli madugi mathakta chahi lisang sikna arm conflict leiriba lamdam asigi miyamna army gi miot minai mayai kaba chinjak thingba amade laikai gi wathok kayada ima singna thoktuna mayok naribani Awaba Chaithen Kaya Mayok Narabasu Imasing na Thawai Pauba Katkibani Jahi Ani Helaba State Asida Togiba Irang Asida Mama Oibising na Ahinung Til Kaidana Awaba Kaya Tengnari Pongdoki Manipur da akoina First World War amasung Second World War nupi gi ahanba land 1904 da thokhiba madudei du da karino ana haiba matam sidei se da akoi Manipur da matam do da akoi gi meitei nupa sing se British government na sidei se da police ki banglo ama mai tharui haidana meitei nupa sing se kabo da satlaga adigi uya leraga madu polo o aduga madugi reconstruct tawgodabani haiba sidei se da matam do da kabo da satlaga uya laga porakpa haiba se adukki matikta as a part of punishment in a long name transportation ki khudong chaba leitaba sokhalpagi mamisa leba matam do da adukki matik awaban madugi order dubu madubu in protest hoina yaning da bo phongdokpagi andalon tawbodu da ne ba khoina matam do da First World War nupi singi strength nupi singi thongna du ne ba khoina ngasi ima haidana han nupi landa thoba da khoina ima sing bo khoini mathongna sing hoina saitari
चाही खुदिंगी मालेम सिंबा थुंगना पांगथोकनरिबा इंटरनेशनल मदर्स डे की थौरम लौकोई पात लेबा आर्मी ना बिष्णुपुर डिस्ट्रिक्ट की लौकोई पात के ऑल डीसी ऑफिस रिलीफ कैंप लेरिबा मामा ओइबी सिंबु इकाई खुमनबा उत्पा ओइना पांगथोखरे नुमित असि पांगथोकपगी नुंगी ओइबा वाफम दे मामा ओइबी सिंगना मचा सिंबु करीदा सोइखिगदगे हाइदुना चोकथबा लेतना कथोकपगा लोइनाना मामा सिंगना होनरिबा दु निंगसिंगदुना पांगथोकपने आर्मी की माइकैदगी मामा ओइबी सिंगदा अचंबा खुदोल पोचिंग पीखे लौकोई पात लेबा आर्मी सिंबु कैंप लेवल कमिटी की मेंबर सेक्रेटरी एम बिल्की न थागत फोंदोखे WIGC की चिल्ड्रेन होम फॉर गर्ल्स एडवोकेट लेसांगथेम रसमनी मेमोरियल ट्रस्ट अमदे आगस्टी कल्चरल एकेडमी थौबाल न पुन्ना सिंधुना वर्ल्ड मदर्स डे की थौरम ngasi थौबाल वांग मताबत लेबा WIGC की कॉम्प्लेक्स पांगथोखरे चिल्ड्रेन होम द लेरिबा आंगांग सिंगना मामा सिंगदा ngamjaba khudol piduna amade makhoi makhoi gi mama singbu yekpa lai yekpa ki changdamnaba amasu pangthokiba tawram aduda WIGC thobal gi founder secretary oinam indira agasti cultural academy gi president lorembam ongbi pramodini ALRMT gi director sapam surnalata social worker o maipak वांग मतबा मेरा पाइबी की ट्रेजरर सेक्रेटरी तबाबी अमदे वांग मतबा मेरा पाइबी सेक्रेटरी न चिंगबना सरुयाखे थंगल बाजार द लेबा महात्मा गांधी पार्क नौना सेमगलबा मतुंग असि मणिपुर की गवर्नर ना माइखुम हांगदोखरे अपांब खुदिंग हिंसा याउदना चंगसिलगदे शांति हंजिलकपद मतम चंगलोय हाइना MLA के H जॉय किशन हाइख्रे बाजार डेवलपमेंट कमिटी न सिंधुना थंगल बाजार की MG एवेन्यू द लेबा नौना सेंगबलबा महात्मा गांधी पार्क हौदोकपगी थोरमदा थांगमैबन केंद्र के MLA खुमुकचम जॉय किशन बाजार डेवलपमेंट कमिटी की कोऑर्डिनेटर योगेश जैन रिनोवेशन कमिटी की कोमेंटर ओरिबा PWD के रिटायर्ड चीफ इंजीनियर EPD Y जॉय कुमार रिनोवेशन कमिटी असि की कोमेंटर L सुरंजन न चिंगबना सरुप याखे MLA के H जॉय किशना बाजार डेवलपमेंट कमिटी ना महात्मा गांधी पार्क असे नौना सेमजिलगा हांगदोकपा ngamba असे यामना थागतनिंगाइने बाजार असिदा खुंदामिनरिबा कांगलुप खुदिंगमकना धर्म कांगलुप के खेनब थमदना अमत ओइना खोनामिनदुना माय पाकपा ngamba हाइबसि अफब खोंथांग अमने महात्मा गांधी न मालेम पुंबना नन वायलेंस की खोंजंगना इंडिया बु निंग तंबा पुरखिबने अखोई की अपांबा नन वायलेंस ओइना चंगसिलबदि लमदम असिदा मपुंग फाना शांति हंजिलकपद मतम चंगलोय मणिपुर की गवर्नर नसु लमदम असिदा शांति हंजिलकनब खोनरिबा असिदा शांति हंजिलकपसु हौरे हाइखे मणिपुर दसु लैरिबा कांगलुप खुदिमुक्सिना मागी मागी अपांबसे नन वायलेंस ओइना चंगसिलगदि मणिपुर शांति हाबिदो कशु अपुई बोरोय जी कोई सेंट्रल लीडरशिप की मोई डायरेक्टिव तकी श्री अजय कुमार बालाजी ना मणिपुर शांति होजनबा थौदांग याम होजन लौबिदुना शांति से तम तम हंजले हाइबसे अदुम मियाम खंगर वफमनी अदुना आइकोई खुदिंग मक्सिना कोई बापुसिना तबिरा नन वायलेंस मेथड सिदा कोई अपांब प्रोटेस्ट कोई तौनिंग सिंचे लोइना तौरगदी सोइद्रम की शांति हेबदो अदुम अकोई अपांब मिकप तदुम फलमने से आई मसी थमजगे लेबाकी ओइबा चौब इरांग लाक्त्रबदि हयेंग बोर्ड ऑफ सेकेंडरी एजुकेशन मणिपुर बोसेम न लौबा क्लास 10 की एग्जाम हाइदोकनबा सेम साबा लोइरे हाइना बोसेम की मकोक थोंबा ऑफिशियल अमना ISTV न्यूज द खंगलकले तेरा खा चौखत थोरांग नुपीलो मालोम तुलिहल की नौना साबा मेरा संग अमंगसी हानगी MLA S शोभा चंद्रन संगादुना मियाम द खुशनखरे थौरम अदुदा नावरिया पाखंग लाकपा SC की तोंगान तोंगान बा ग्राम पंचायत की हानगी प्रधान जिला परिषद मेंबर अमदे नौना ग्राम पंचायत की कमिटी की चेयरमैन सिंगना सरुक याखे S शोभा चंद्रना मणिपुर की हौजिक ओइरिबा फिबम असि तुंग कोइना तंगदु लेताब पुरके हाइरबदे सेंटर की हाई कमान की याथंग गाइबा पॉलिटिकल पार्टी नतबा रीजनल पार्टी सिंगदा मियाम नमाय ओनसिनबगी मतम ओइरे हाइके केंद्र जी चौखलजी ngasi बाबुदा करोड़ तरुक काइथोखरे करोड़ तरुक सिदा उसुक अमतंग युंगमगी आमते उब्रे नावरियादा ngasi सोथरबा मणिपुर सोथरबा समाज से अखोई राजनीति याउदना इमुंग अमा चौखप यारोय राजनीति याउदरबा दुंबा कैंडिडेट वोट पीरुबदगी ने कोई ngasi नावरियादा मांगथरिबा मणिपुर मांगथरिबसे
Sanabung Miam Tinba Mapam Singh Community Hall Amadi Kaitialna Chingba Mapam Singda Maram Chadana Aremba the Mai Tantokuna Tamba Toktuna Mai Ligna Sizinasi Haina MLA Govindas Kontozam High Cray Wapama Singasi MLA Local Area Development Pandagi Nauna Saba Bisnupur Wat number 1 Ge Bisnupur Awangleka Deleba Kongnang Maka Community Hall da Kang Sananaba Amadi Miam Gitoram Pantoknaba Saba Sor Lumui sanaba isin nausing kuntani pun betul sanabi oleh. Madu thapa ini pan kita sanabi oleh. Within 1 year ini thapa. Nanti kita masih thapa ke mana? Lepas kita sasuk macam mana? Lagi masih apa sistem itu pan betul bukan betul. Ya, kita masih lain. Nah, bagi sekarang kita sampai yang tiba. Aku masih pilih satu isi. Aku ini sekarang bisa tinggi. Nongpok lengak apunba nupi luki taramatu shuba mapokumon thoram sangit kala sangam hall kuraida ngasi pangthokre thoram aduda nimpal gi president THEB yaima sapam ombi bimola YK Dhiren advocate jadumani lorembam ombi pramo icham gi president Rebecca Leima macharami gi president wangkhai mayum amusna amadi atai masak naiba miyoy kya na sarugya ke Thoram aduda NLANLG Secretary N Radhamanina Loop asi Impalis ki nupi Loop Singh punchillaga sem ki bane kunai asida swatharakliba kaitharakliba Hiram Singh thidok minaraga aikoi saktam kaihandanaba amade afaba tungi mirol semgatnaba jangsin minasi haiki Rajkumar Jalajit ki Chama Suba Mapokumunga Mari Lenana Life and Workshop Jalajit Ching Haiba Hiramda Symposium Ama Pangtokre Manipur Sahitya Parishad Imphalna Sahitya Academy ga Khusham Naduna Pangthokiba Thoram aduda Manipur Sahitya Parishad Imphal gi President L Joychandrana Chair Logduna Haudoke Thoram ga Mari Lenana Pangthokiba Symposium aduda Manipur Sahitya Parishad Imphal gi General Secretary Dr. Elangbam Priyobartana North East da Sahitya Kala amasung Sanskriti ga mari leinana ariba sangsan singi manungda ama oiriba Manipur Sahitya Parishad Imphal na lamdam asigi pioneer oiriba aiba sing amadi parishad ki president oina thau puramba singi chama suba mapok kumon ningsing thorum ka mari leinana seminar symposium Pangthok laga makoi gi punsi wari bu nainaraga lakle masing manung chana historian ama oibada natana sahitya da su khut tharamba logi maram da su khumang chauksina Manipur bu manglom da pukhatna bukona ramba Rajkumar Jalajit ke chama suba mapok kumun ga mari leinana symposium asi pangthok tuna mahaki punsi wari nainabani haike asigum labang asi pangthok sariba Rajkumar Jalajit Singha asi Manipur ki historiani amasung sahitya da su achoba khut thabiramba asida natana Manipur ki law gi maram da su mahakse yamna kumang sausu na Manipur mang da pukhatnamba hona biramba dogumba aikhoi ki singthana ba yaraba lamdam sigi asang bamyo amane haibasi thamjage Wangkai Kaithel Asang Bida Leba Naharol Sinta Kanglup na Sinduna Wangkai Kaithel Asang Bida Lem na laing bagi camp pangthokre Janims ka khusham naduna pangthokiba camp aduda Naharol Sinta Kanglup ki president Sana Tomba Mayang Bamna pangthok liba health camp asi lamdam asongi ahal oiraba hospital da chatpagi khudong chaba watpa amadi leita laire imung singi yengduna sinbane health camp asida surgery medicine ENT obstetric amadi gynae ophthalmology pediatrics ki doctor singna laying bagi khudong chaba phangali haiki Kongba Uchekonda Leba Puruk Sobi Laifamlenda Committee of Civil Societies Kanglei Park CCSK Amade Akoibada Ladiba Maira Paibi Club na Punakusham Naduna Laifamlen Aduda Uhai Chaba Yaba Haira Amade Atai Upambi Sing Tabagi Thoram Pangtokre U Tabagi Thoram Aduda CCSK ki Miyoi Sing Akoibagi Maira Paibi Amade Club ki Miyoi Kayana Saruk Yaraduna Atopa Upambi Kaya Amasu Laifamlen Aduki Akoiba Mapam Sing da Thake
CCSK की सेक्रेटरी लाइक्राम जयंतना CCSK ना तोंगान तोंगान मफम सिंगदा लेरिबा लाइफमलेन सिंगी अकोइबदा उपांबी थाबगी थबक परिंग नाइना चथरपकी मनुंग चना ngasi थौरमसी पांगथोकपनी मखा तानसु अतोप मफम सिंगदा उ चरा थानिंगबा लेरबदी CCSK गा पुना खुसमनदुना पांगथोकमिनरगा महौसागी अकोइबगी फिबम कन्ननबा खोनमिनसी हाइखि मतुंग ताबा मफम सिंगदसु कनागुंबा अखोगी लाइफमलेन लेबिरिबा मफम सिंगी कमिटी जिंगना अखोगी CCSK दा पाउ फोबिरकलगा अमदी जगा जगा दा अखोगी ट्री प्लांटेशन तौनिंगबा मफम सिंगदा लेरगदी लेखाय अदुना अखोगी कमिटी ऑफ सिविल सोसाइटी दा पाउ फोबिरकलगा अखोगा खुसमनरगा अमदी मफम मफम दुगी क्लब की मरा पबी सिंग पुन्ना अखोई थामिननबगी तंजादो लोंगिनसी Naharol Lamnyanba Club की General Secretary Malem Nganbana Manipur da leiriba laifamlen kayagi akoibada CCSK na upambi kaya thatuna akoibagi phibam kannaba khonabade yamna phaba khongthangni ngasi mafam asida CCSK na uhai panba upambi kaya thabagi damak thagatpa phongdokhi Kumbi SC की साइटोन हयाई कोंदगी जही अनि हेंजिलक लबलान अशिदा मरमदम कंजनबा खुन ngakuna leijaba nongthombam mairaba जही कुनगमंगा अपोकपा एन मनीबो ngarang NIN na mayumdagi phakhibabu condition amata yaudana thadokadabani haiduna ngasi साइटोन हयाई कोंदा मियामना खोंजंग चंगसिनख्रे खुनगाकपा फाबा यानिंगदे फाखिबा खुनगाकपा खुदकता थादोकदबनी खुनगाकपदा पालिबा केस खुदकता हंदोकदबनी मिचम फाबा यानिंगदे हाइबना चिंबा खोलाउसिंग लाउदुना खोंजंग अदुदा सरुक याखिबी हयाकोइन मैरा पाइबिगी लुचिंगबी एल असालताना नोंथोंबम मैराबा मयुमकई पांदुना मचामसु लेरबनी महाकपु ngarang NIN na mayumda laklaga arrest memo amata piramdana phabikhiba mara leitaba isa asibu thadokpirau asu kuiraba lan asida red zone oina leiraba mafam asida miyamgi punsi amadi lanthung ngaktuna leiriba sida NIN na mangonda charge ama tokšilaga phabikhiba siyaningde mahapu condition amata yaudana athubada thadokpirau haikhe नोंथोबम मैरा बकौबा अंगा अमा ngarang NIN na pung tere makai taba sida lakpiraga phabigare angang asi lalobsu nate ti angang ase condition amta yaudana thadokpirau asoi angam thoan bidana saitong gram panchayat sigi mama oibi maira paibi apunba lup akhoina angang asibu condition amta yaudana thadokpirau haina haijari Vision I+ Khumbong Bazar amadi Samusang Uku Uripo Kangchup Gronna Thauna Phaiba Village Level Federation ka khusamnatuna nomagi oiba lemnamit laingbagi camp amade screening tawbagi thoram pangthokre hairangoi thong ningthemcha karongda pangthokhiba ngasi mit laingbagi camp aduda mit laingba lakhiba miyosingda anoki frame amade lansing leibada chada kunthra taduna phanganke camp asida punamioi janiromna laingki Aji paugi marthana timbre amatang lominesi Hi friends, adom na gari thau hapam matam dadi aphaba thau hamna bone. Adom gi khwaidagi maru oriba liver gi demukta di kari section thorang lo bir. Novo Camp Health Care gi original Lipsa 5G na adom gi liver buson badai ngak thon. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo original Lipsa 5G. Novo Camp Health Care na sajaba original Lipsa 5G ahum lobada coffee cup ama free da hapchari. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup National Forensic Sciences University Manipur campus ta Professional Diploma in Crime Scene Management amasung Cybercrime Investigation Cyber Security ki admission hauzare. Akupa marol ki damak 9233591616 ta contact tawirao. Honglakliba punsi ki lambi sida araiba chaba yaba makhai sasinari. Adone hidak langthak kayama sadaba yarakte sasilliba singduna adom gi liver da kayam sokhalli khangbibra. Liver nabu soklaba chaning thakningba phaudaba puk nungaitaba khong hamba nungairakaba amadi kuchu kumen senghallakti. Kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Power Chemistry, NEET, Kashampat, Laymadam Lekai, Lane 3, different from others. Admission open for NEET Foundation course for NEET UG 2026. Limited seats, first come, first serve. Class commencing from 29th May 2025. Course duration 8 months. Please contact
700-5729-458. In 2024, Comet School produced first position holder. With first position, my name is Shia Krakon and I secured first position by person exam 2025. With 11 position holders and 27 subject toppers. Comet School guidance, moral support. Behind this success is a powerful shift. Digital smart learning. The school has provided advanced digital facilities from smart classes to interactive panels. The tools have made learning more effective. Digital world is Led by highly advanced faculty, our students don't just study, they understand, apply, and excel. Caesar Hospitals na keyhole surgery pangthorakpa chahi kungamapan mapung pharakpa kumonga mari leinana me tha manungda keyhole surgery da 10% mari leinaba investigation singda 15% amasung general ward bed charges da 20% discount phangbigani akupa marol pizariba mobile number natraga Caesar Hospitals tagi phangbigani. Break matuk tamukan taram nokcheri makataba pauda Loktak Development Authority LDN mathau tauba horakpadagi Loktak kannaba amadi Loktak bu luna nan leinaba matamgi honaba natana tongana lanai oina senda lambida paisa tankhiba leite matamgi matungina tiar kaklaga non session matamda Manipur gi chawkhat thorangda LD gi machine sing siznaba natana atopa hiram amatada siznade haina LD Workers and Employees Union gi General Secretary P Shyam Kumar na phongdokle wafa masing asi topok pida leba LD gi office da union ki working president K H Ranjit publicity secretary S Lakshmi Kant Sharma yauna union gi members sing na saruk yadna pangthopa pawgi mifam da haikibane union gi general secretary P Shyam Kumar na LDN na haukiba chahi kundagi hauduna matam gi natural disaster lakpada miyam gi mateng pangduna lakpa amadi lokta ki ishing imai nem tharakpa matamda Manipur government ki department singna LD gi machinery khudingmak tiar kaktuna awaiman piraga sizinaduna lakli haujiksu laikai khungang amadi ishing ichau thoktanaba club organization loinana mioi kayana tiar kaklaga sizinari masna development gi phanda kaduna LD gi achoba mateng oiduna laklibane Masida laikai amadi lanai mioi kharana LD bu lana uhannaba amadi union gi mioi singbu lana uhannaba sinbiba tawganu mathau tarabadi punna phaminaduna wakhal taminna ba khotnaduna LD bu manglom da pukhatuna miyam gi seba da mateng pangduna punna chatminna ba khotnaminasi haina appeal tawki LD gi machinery amasung vehicle sing ase government gi department sing na tiar karlaga wipe su yawi adugi mathakta NSPC club organization amadi praja singsu government piriba rate adugi matungina tiar kaklaga karigumba matam da suk piba yawi matam gi kanagumba khudakta mesil waige lakwa khuding baksisu aikoina mokoigi wairiba khuding bakse aikoina chumbra lanbra moigi patadara karino haibase yamuna yengraga hairiba khuding bakse aikoina matam gi yam kumda khanane matungda management na pibani amasu union su yengduna dum lakpani haibo ko pamche media gi mohomda sengdoksari thank you Thasi ki taraga tarukta into heritage council gi kunga hundoi suba mapokmun ga mari leinana khangminna si iramdam quiz competition nga si hericon district council jiribam na sinduna pangthokre jiribam gi babu parada leba RK Sana Tombe Vidyalaya school da pangthoki ba quiz competition aduda maheroi ahum na saba team ni phugani pan na saruk yake hericon district council jiribam gi president Senjam Sainikna Manipuri ki liklam tung inna Manipur da lairiba heritage site singbu ngaktuna lakle lamdam asida hominari ba yelhomi puruk khudimaka punna hingminaba amade chawkhat pa iramdam ama ohenbada thajaba thamlaka jahi kungi mamangda ki hericon Manipurna achoba thodang loduna lakle ngasi gi mirol amade tungi mirol da lamdam asibu hena khangannaba khotnabagi pandamda quiz competition asi pangthokpane competition asi jahi khudingi mahiroi singi interest ta pangthokani amade quiz competition asida makok mathang taraba singda lagliba me taraga tarukta manayan thokani haiki competition asiga all jiribam gi na 48 team na saraga competition asi participate tawi first second third ta kharba amadi akoi gi consolation certificate joi leijari hairiba sina akoi gi ayeng lakadori bo me gi tang 13 siga akoi gi foundation day ga mari leina na akoi gi mana matum jendo ko gi thamam jo khoi siga pangthok jagani
Imung amadi khunai amada mama oibi singi thaudang nungsiba amadi katokpa kayabu ikai khumnaba utpa amadi pungning thogatpa oina International Mothers Day gi thoram Youth Committee the Good Morning Working Yoga Group na sinduna lamdeng khunau playground da pangthokre thoram aduda SPCID Security Victoria Yengkhom group asigi president Maimo Malika, actress Sonia Somje Chabam, principal scientist and head ICR Research Complex for NEI region Manipur Dr. Basudhana Chingbana Sargyake Mama amadagi phangliba phajaba minungsi aikoina tamjaba ngamlagadi malem asida ngasi mak thokliba hatna sunabagi thabaksing asi hantanba ngamgani haina SPCID Security Victoria Yengkhomna haikre Mama oibi khudingmakna yumgi angangsing sembi badanatana akoina semi bangangsing do society asigi ken pillar sing ni adagi society asida chathariba activities khuding makse ekhoi gi imung dugi leiriba mi sing do yawe haibase khoi kauda bida angang sing ningthina sembi ba ekhoi gi nungshiba du ningthina angang duda utlaga angang sing duna muk samasta project to banga magadi ekhoi mama ama oibagi ekhoi society asida khoina piriba contribution adu yamna chawani haina lojai adana once again Mother's Day numit asida ekhoi khudimakna mama gi shakti amadi nungshiba ase khoi ningsing minase na haijage Mabing leiraba sumang lila kanglop iramdam Manipur Artists Association image nauna puthokpa gopeshor sapam na iba get chandra chongtham na lamjing lamtakpa lila aroiba phirep ngasi yairipok khoromda phongkhre ngasi phongliba lila asida mapung oina khunai asida mayum palaba nupa singna mobile phone amadi social media gi mateng lauduna mara lejedrabi nupi singbu manghanduna seranaba lambida pubagi matang adu ulle lila kanglup asigi secretary ningombam tombana ima hairiba sumang lila kanglup asi political party amataga mari leinade amade kanaguba amabu chief minister ohenban natraga ohendaba haiba wafam asida lila kanglup asigi interest amata laite handak sumang lila gi artist amasung aiba singna kanagumba misak amabu CM ohenbiu haiduna prime minister da aiba cherol pisin khre haibadu imana khanghoba laite amadi sumang lila council gi meeting tawduna khanakibasu laite haike Kanagumba lila kanglup kharana makoi masagi lila sanaba matamda sanagi ngagi party ni haiduna miyamda lana pau sandoktuna ima lila kanglup lana uhanba yaba thong chathaba yarakpa si laibakthibani matungda tawbigano haiki social media da aikoin thengnajabada kanagumba miyoy mabu chief minister oinanaba wafam lila kangbu sing kunsillaga prime minister da memorandum pisilli haibadugi matangda ima haiba lila kangbu sigi knowledge amta leijade sumang la council na so khoi da khangalap leite kanagumba ma chief minister oiba natra oidabada matuda khoina interest leiba amta leijade masidi akhoi lila oina akhoi dum tawjabani aduga rajniti dol tawriba kangbu sing duna rajniti gi oiba thabak dum tawbiu aduga akhoi da sumang la council gi mai kai digi wafam amata akhoi da khangalap leitabnina akhoi gi oina di mayam mangdu wafam se sinduk sabani State asigi tongan ba issue kaya da saruk yaramba ki mathakta BJP sungnu mandal gi tam anirak president oiramba abujam ibotombina manung matam chatana laikhidabada BJP sungnu mandal na sinduna kakjing khunau hizam angom laikai da awaba phom gi thoram pangthokre thoram aduda social worker M Binod BJP sungnu mandal gi president M Nabachandra amade wangu GP gi pradhan L Deben yauna maroiba myoy kaya na saruk yaraduna laikhidraba ki maphamda ikai khumna bo utpaga loinana mahakna ramba thaudang singbu nauhonana singthaki Manipur Home Guard Employee Welfare Association amadi battalion in charge Imphal East na sinduna Home Guard singi phangpham thokpa sing phangnaba changsin bada member sing amasung association apuna thaudang lominasi haibasida yanaba mifam modern college da pangthokre Police Constable amana phangba khudong chaba singa chapmanana Home Guard amana phanggadaba adu phanghan binaba mifam aduda MHGEWA gi president Yanglem Mangina haike Any Bharat Sarkar na Home Ministry na natraga Manipur Sarkar any authority amana Home Guard personnel sing na koisu sumaina tawragadabani sugba assignment am lagadabni haiba kanda na koisu ready legadabani haiba awareness samsu mayam da hai ho ba haita
Imphal West District SP की मीटिंग मखादा Battalion 2 Home Guard Imphal West की कमांडर मोहम्मद मतलब न लुचिंगदुना Home Guard नुपा अमसुंग नुपी पर्सनल कयाना सरुकियादुना इम्फाल की बाबू परापरिंग अमसुंग गवर्नर गेट ममांगदा सोशल सर्विस पांगथोखरे सोशल सर्विस अदुगी मनुंगदा लंबी की नागियत लेरंबा अमोट अकाई प्लास्टिक बोतल न चिंबा पोलम सिंग खोंगतुना मफम चाना पैसिन खिबगा लोइनाना ड्रेन सिंगसु सेंगदोखे सोशल सर्विस अदुगा मरी लेनाना Battalion 2 Home Guard Imphal West की कमांडर MD मतलिबना नोंग चुबा नुंगसा यामना साबा मतम ओइबना कांगी लेनाना चिंबा कया संदोरक्तनबा अमसुंग लुना नाना लेनबा पांदमदा परिंग नाइना चथरपगी मनुंग चना सोशल सर्विस असी पांगथोकपने लुना नाना लेनबा होनाबदा मियाम पुन्ना अंगंबा थौदांग लौमिनसी हाइके पुंग कुनगा मरी चुपना मथौ तौरिबा होम गार्ड सिंगी तोलोब था खरा फंगदबा असिना होम गार्ड सिंगदा अवाब कया मायोकनरे अथुबदा पंदुना लेरिबा होम गार्ड की तोलोब पिथोपी हाइके PR government asina home guard ko nusibiduna sanbiduna home guard ke fangdaba torob sing asi yamna thumna phanghanbina ba haiduna government ke All India State Government Employees Federation की National Executive Council NEC की मिफम अप्रैल की तांग कुनगा तरेट अमदी कुनगा निपान नुमित निनी चुपना राजस्थान की उदयपुर सिटी दा पांगथोखिबा मिफम दा लौखिबा वारेप की मतुंगिना एम्प्लॉयज सिंगी हक की दमक लागलिबा मेक तांगकुंदा ऑल इंडिया स्ट्राइक चथगदबा असिदा मणिपुर स्टेट की ओइनसु मपुंग फाना सौगतकनी हाइना मणिपुर स्टेट गवर्नमेंट एम्प्लॉयज फेडरेशन की जनरल सेक्रेटरी एस प्रवीण कुमार मैतै न थादोरकपा पाव अमन हाइरे हौखिबा मे तरेता मणिपुर की गवर्नर अमदी चीफ सेक्रेटरी दा चार्टर ऑफ डिमांड पॉइंट तरागा तरुक यावबा अमा पिसिनख्रे हाइरे नेशनल एजुकेटिव काउंसिल NEC की मिफमदा लौखिबा चार्टर ऑफ डिमांड तराबो मपुंग फाना सौगतुना लागलिबा मेगी तांग कुंदा नोमगी ओइबा ऑल इंडिया स्ट्राइक असिदा गवर्नमेंट एम्प्लॉयज प्राइवेट अमदी पब्लिक सेक्टर खुदिमना सरुक यापियो हाइरे KIYC Tough Ground Khetri Awanglekai की कैंपस ता मल्टी क्यूशन ओइबा नूर रेस्टोरेंट अमा ngasi Khetrigaon Assembly Constituency की MLA Sheikh Nurul Hasan ना हांगदोखरे मल्टी क्यूशन ओइबा Moglai Manipuri Continental Halal Family Restaurant हांगदोकपा की थौरम अदुगा मरी लेनाना MLA Sheikh Nurul Hasan मतम सांगना Khetrigaon Assembly Constituency असिदा इंडिया की मेट्रोपॉलिटन सिटी अमदे अरब कंट्री सिंगदा लेरिबा यामना हाइजीनिक ओइबा फ्रेशनी प्रिपेयर ओइबा मल्टी क्यूशन अमा रेस्टोरेंट मिडल क्लास तगी हाई क्लास फैमिली फावबना चंगनरिबा अदुगे खुदोंग चापा चपचाना फंगबा रेस्टोरेंट अमा हांगनबगे वाखलोलदा अनिशुबा नूर रेस्टोरेंट असि KIYC क्लब टर्फ ग्राउंड असिदा हांगबने हाइरिबा मफम असिदा हांगदोकपगी वाखलोंदे मफम असिदा सानबा लाक्लिबा सिंगना ngaihak पोथाबदसु चाउना mateंग ओइगनी लोइनाना नूर रेस्टोरेंट असि अतोपा मफम सिंगदसु हांगदोकनबा थौरांग तौबदा नतना लाक्लिबा जुनगी अनिशुबा चयोलदा ngasi hangdokliba KYC ground asigi makha thangbada training supiba salary based nataba revenue sharing basis ta thabak tawminaba yaba world class bakery amasu hangdoklagani haiki स्पोर्ट कॉम्प्लेक्स असिगी कैंपस मनुंग खाई रिवर रेस्टोरेंट से पुरखगी मुंगयोबा लोकल ओंदे केत्रिगांव दे लेबा पुनान बखोगी यूथ सिंग अपॉर्चुनिटी पिबा नतना आर्टिफिशियल अदसे द सानबा लाखवा पुनान मियोय सिंग एंटरटेनमेंट और कोथाबे याबा मफम हाइबदा अमसो ओइननबगी पांदम द हाई रिवर रेस्टोरेंट से कोई अंगोचरपनी हाई रिवर रेस्टोरेंट से पुनान मफम सिंग अंगोगा सेम क्वालिटी सेम स्टैंडर्ड सेम facilities, same vision की मथा देखो ये दोनों बगे पंद्रह सौ ले जाए अमुकोगी डिस्ट्रिक्ट ऑर्गेनाइजेशन अमोरिबा इम्फाल वेस्ट डिस्ट्रिक्ट यूनाइटेड क्लब्स ऑर्गेनाइजेशन की अनोबा यूनिट अमंगसी काची खुलदा लेबा यूथ लाइब्रेरी एंड स्पोर्टिंग क्लब तमिफम अमा फमदुना संगाइथेल टू तेरा यूनाइटेड क्लब्स ऑर्गेनाइजेशन कोबा यूनिट अमा सेमख्रे ngasi gi mifam atuda amukogi general secretary pratap lesangthem secretary organization laisram krishna chandra secretary publicity haisnam foreign amadi atai marueba organization ki luchingba kaya susaru yakhe नौना सेमलबा यूनिट असि प्रेसिडेंट दा असम चंद्र कुमार वाइस प्रेसिडेंट दा निंगथौजम दिनेश जनरल सेक्रेटरी दा गोविंद मोइरांगथेम अमदे अतै थौपुबा मियोय क्या सुखनख्रे
ngasigi mifamna Manipur gi ngamkhai amadi apunbagi saktam ngakna khonabada amukona lawriba thodang lawminabada amata oina lepnakhre Taubal Nonggang Khongda leba di Tampa Healthcare na Maitei Cherauba Development Committee Khekman Gapuna Kusam Naduna Nomigi Oiba Pre Health Camp amangasi Khekman Lai Haraupam Community Hall da Pangthokre Khekman Laibungi Akoibada Uhai Panba Amadi Mana Pungba Uchara Kuntrarom Thabaga Loinan Haudokiba Pre Health Camp Aduda Lemna Test Makal Kharasu Pangthoki Test Khara Amana Chada Yankai Taduna Pangthoki Health Camp Aduga Mari Lenana Dr. P.S. Nisikanta Sharmana Healthcare Clinic asi chahi ama mapung pharak pagaloina na mahaki apokpa apokpigi mafamda kathokpa oina amade handak thokliba irang asida langi chaitheng na maram oiraka hospital yauna chatpagi khudongchadaba kaya layengba gi khudongchadaba kaya leibasing adu kharada oirabasu mateng pangpo oina ngasigi free health camp asi pangthokpani haiki Inpoi Students Union na thakhuti ki pangthokadaba Puthokadaba Mahiroi Singi Oiba Bulletin launch Tobaki Thoram Inpoi Students Union the President Lanhung Hariam Wangjing the Leba YK College ki Assistant Professor Gloria Bariam IBCI ki Pastor Namsang Remaroy na Saruk Yaduna Jingmai Rong the Leba Adim Jati Complex ki Boys Hostel the Pangthokre Hauzik Sanabagi Pau Muklobisi Ngasi Sanabagi Pauda Neutral Oiba MLA Singna Lona Amadi Pongna Lengak Sem na Honari Haina Langtabal Kendri MLA Karam Siam na Ngasidagi Salam Kangje Pungda First State Level Village Open 9-man aside football tournament Haudokpagi Thorum the Haikre Salam Youth Learners Club na Sinduna Laikidraba Salam Yai Manishing Ningsingduna Pangthoki Bethorum Aduda Yaski Director M. Beto SDO Lamsang Madan Gopalaishram SDC Lamsang Headquarter T. Nandakumar, SDC Lamsang N. Rabichandra, SDC Shalam Premanande Okramna Chingmana Sarugyaki. Karam Siam na makatana Miam na wariba si Kohan Nanaba, Lengak Siem na bakan na Huanari, Atuba the Sem Mangamlagani Haiki. Andaki thuiba lam community gi lam sina akoi the lesson na pi ran di tawzer da akoi da akoi kari karai da son da lai da kari tawder lo akoi uji kari tawder ta kale praja gi da akoi na karai ho da sacrifice of the katuka kanai ka do lai do na am si uji ki to ai na bo feel to na ra na ni adu bu kai do ro da nam thu ro da abu we na on ro tra ta da di maduna people's confidence mana ko asa bo wala ko go Manipuri Pradesh na ko de yi mu mi ma si khaluraga wang ngang ngam da ni ka do ma pham ma tam gi ma tu ni na amna thu bo ma tam da Manipuri Pradesh na pa mi la proper government na ma lai ba si sumjam chu da lai ne ha bi ka ba very short the pero amna thu bo ma tam da na ne bi ka ba de ya ba tam jari Lamsang Kendrick MLA Salam Rajena Lebak Asidagi Drug Maru Pangna Mutatnaba Lengang na Changsiliba Kongjang Asibu Mai Paan ge Hairabadi Haurak Liban Naha Singbu Apapa Maikaida Purakpada Sports Amadi Education na Yamna Mathau Tai Amadi Lamdam Asida Togliba Irang Asigi Waruisin Purakpada Sports ki mateng na Unity Sagatuna Achauba Thaudang Lobayai Haiki Hujik lalo ibnatri tongan kalagi adu di ma khoi na khoi public mayam ni miyam ma ga tho ngang ni bidu ngang khiba mayam du matin yo tharaga muktan khantharaga nang gi nuai na ba nang gi pedro mayam da thagwe iram dam ijati iram ni khoi muktan kamin na ba se pun na muktan chamin na si hai ba chamin no hai ba bidu ne ina na khoi thamjari kuma thari sure kunung sure leader ma na ni sem de ni si so ai gi makha da du to biu ai gi makha da du to biu campaign to biu ai na chat se Normally, like I may have email, however, club may am, however, which I'm not no habit for all laughing like that. I'm always get up, public yam, some send a little. Maybe I think I got to be a no. Niama community, Loya got to be all one. Niama, walking with them do that. Asia Sepak Takraw Federation Amadi Malaysian Sepak Takraw Federation Sinduna Thasigi Mapandagi Lebak Taraga Mangana Sorgyatuna Malaysia ge
Taitiwang Sa Stadium Kuala Lumpur da chathariba Asia Cup Sepak Takraw Championship ke sanakiba matching da India na Indonesia bo set anishino taramanga taragamathoi taramanga taraganithoi da amade Brunei bu set ani ama taramanga taret mapan taramanga amadi taramanga tarada maithiba piduna semi final changkibane championship asida India ki team da Manipuri International Sanaroi ani Y Akas amadi S Malem ngan basu yauri Hauzi sanabagi makataba pau ekoigi senior sports journalist Boya Ningthozam dagi lobisi Taris suba Khelo India Youth Games ki ngasi ni panichanba nimita Manipur na fencing da bronze medal ani laure Ministry of Youth Affairs and Sports amadi Sports Authority of India gi meng makhada tha sigi tang mari degi Delhi yauna Bihar gi city mangada state amadi union territory kuntha taruki nupa amadi nipi sanaroi lising mangaga samarum na saruk yaduna masana kuntareta athoi ahen tanaduna chathariba Taris suba Khelo India Youth Games ki ngasi pangthokiba fencing gi nupa masagi individual foil gi semi-final match sa Manipur gi fencer Kangabam Prithviraj Haryana gi fencer Sachin gi makutta point taramathoi taramanga da maithiduna bronze medal laukibane nupi masagi individual saber gi semi-final match sa Manipur gi fencer Pangabam Ambika Karnataka gi fencer S Tanbi gi makutta point nipan taramanga da maithiduna bronze medal lauki amaromda boxing masana gi ngasi pangthokiba nupa gi kilogram 53 ki quarter final bout Manipur gi boxer Radhamani Longjam Haryana gi boxer Anjubu point manga sinoda maithibu piduna semi final sangkhre nupi masagi football gi ngasi chanakiba semi final match da Manipur Jharkhand gi makutta gol manga sinoda maithiduna final sangbangam khidre sathariba games asigi ngasi nipani champion nimit ki hojik phawboda Manipur na gold taruk silver ahum bronze manga pun medal taramari lawduna nipan suba position da adum leiri Ani suba Premier League ki ngasi sanakiba match da Asupi Football Academy mau amadi KIYC Khetri awangleikai draw chatkre Sheikh Babu Macha Memorial Trust ni sponsor toraga All Manipur Football Association gi meng makhada mamang tha gi tang kunterite gi team taranipa na grubani thongna khaidukuna lamlong thongkhong da leiba artificial top ground da sathariba Ani suba Premier League ki ngasi sanakiba match da Asupi Football Academy mau amadi KIYC Khetri awangleikai gol ani chanaduna draw chatkibane Asupi Football Academy mau gi gol ani adu Samsan na match ki nifu mari suba amadi Mithan Maining Sen na match ki marphuni thoi suba minita sankhi KIYC Khetri awangleikai gi gol ani aduna Y Monis na match ki humputra manga sumamadi MD Isra Khan na match ki apiba matam gi apa minute ahumda penalty da sankhibane Haying ground asida ayupung mapan tabada ahanba match waina Southern Sporting Union SSU Singjami amadi Rao Lighting Bamlekai ga sanagani ani suba match nungtilpung amatabada UDO haingang amadi UCFC Sandel ga sanagani ahum suba match nungtilpung ahum tabada AFC ang tha amadi IYFC Impal ga sanagani Taruk suba Shanghai Trophy Veteran Football Championship ki ngasi sanakiba match da EMPFC lamlai amadi Amba FC Impal draw chatkre RK Fortune Developers Private Limited sponsor toraga United Veteran Football Association Manipur na sinduna team taramanga na group mari thongna khaidutuna Pamjal Ground Pasoi Part 2 da sathariba RKFDS Taruk suba Shanghai Trophy Veteran Football Championship ki ngasi sanakiba match da EMPFC lamlai amadi Amba FC Impal goal ani chanatuna draw chatkibane EMPFC lamlagi goal ani adu N Lukhoi na match ki taratare subamadi MPK na match ki kuntra suba minita sanki Amba FC Impal gi goal ani aduna MD Abdul Wahid na match ki taruk subamadi Raju Ring Kamai na match ki apimatam gi half minute ahumda sankibane Taramanga suba ampa senior women's football league ki ngasi sanakiba match da
Manipur Police Sports Club na Manipur United Football Academy Sangai Pro bu maitiba pigre. All Manipur Football Association gi meng makhada tha sigi tang mari dagi team tarungna saruk yaduna sai ground tagel da sathariba taramanga suba ampa senior women's football ki ngachi sana ki bam match da Manipur Police Sports Club na Manipur United Football Academy Sangai Pro bu gol ani sinoda maitiba pikibane. Manipur Police Sports Club ki mai pakibgi gol ani adu and Sanchan Chanu na match ki Nepal subamadi Salam Rina Roina match ki kuntaruk suba minita sanki. Thachiri boyai hauji sanabagi makhataba pauda Niphugatare suba state level sub junior boys amasung girls handball tournament ki champion Yaiphalamjing Kanglop Chingarel Tespurna oikre. All Manipur Handball Association ki makhada Social Standard Club Krai Nandai Bamlaikai no sinduna SSC ground da thasi ki tareta ki chatharakpa Niphugatare suba state level sub junior boys amasung girls handball tournament amadi first state level SSC veteran football tournament loishinbagi thorum aduda NPP ki state president Yumnam Joy Kumar, NPP ki general secretary Laitonjam Jayananda, SSC ki president W Tarun Kumar, Manipur Handball Association ki general secretary Arambam Birendra amadi atai masak naiba miyoy kaya na saruk yake. Sanar kiba Niphugatare suba state level sub junior boys ki final match ta YL ke Chingarel Tespurna KVWA mayang Impal bo Panjal kungahumdoi kunganithoi da maithiba pikhe. Sub junior girls ki da YL ke Chingarel Tespurna KKLYDO Kongpal Kongkham Laikai bo Panjal kun tara da maithiba piduna champion oikibane. First state level SSC veteran handball tournament ki oina final match host team Oriba SSC Kuraibo IMC Thawal Leisangthemna Panjil Kunga Mathoi Taraga Mangada Maithiba Pituna champion oikre. Champion amasung runners up takraba team singda trophy yauna mana sing kushinake. NPP Manipur ki general secretary L Jayanandana SSC lampak asidagi state amadi national ki thakta sanaroi kaya puthokpa ngamkre. Ahal sing asina tournament asi sinduna haugalakliba handball sanaroi pu pungning thawgatuna national ki thak yaunab khonari basti pungning thawgatningai ne. Sports ki powerhouse of India haina sakhangni basi hena phagatpa ngamnaba honaminasi haike. Tentha Khongbal Welfare Association Takwana Sinduna Team Nipuna Group Nipan Thokna Khaidoktuna Multiplex Playground Tentha da Nongna Makha Chathargliba Tagwa Trophy 2023 gi ngasi sanakiba matching da SANAFC na Young Photography FC bu goal ahum amada thoikre anishuba match da Kanglai Park Pari amadi Brothers FC goal ani chanaduna draw chatkre. Manipur Civil Services Tennis Association na Sindura Impal Gilampel Patalaiba Officers Club ta thasigi mapandagi hauduna numit humni chupna Manipur lenga ki tongan pa department mapan gi tennis sanaroi kungamari na sarugyaduna chatharakiba All Manipur Civil Services Tennis Tournament 2025 ke overall team champion Health Department na lokre. Tournament asigi open men's singles ki winner da Health Department ke Dr. Rivaskar na oike. Open men's veteran singles ki winner na N Kangjamba, men's doubles ki winner na Dr. Pivaskar Thaudam amasung L Binoy gi Khutpu amade men's veteran doubles ki winner na H Balkrishna amasung N Kangjamba gi Khutpu na oike. Ngasloisin bagi thorumda Education S ki Secretary Naurem Pravina matam sangna lep luraba All Manipur Civil Services Tennis Tournament ase amuk nohong na hingat handuna chaliba chahi asida mai pangna pangthokpada nungai ba phongdokpaga loinana lakadaba chahi singda hena chauna pangthokna khonabada maikaidagi pangba yaba mateng pangani haike tungda tournament asida overall team champion Open men's single, open men's veteran singles, men's double amasung men's veteran double ge winner sing amadi runners up ta medal kushinake. Multipurpose Club Hyang Thangna Sinba first level 9-man aside village open football tournament ngasidagi Hyang Thang Kangjai pungda hokre.
टीम 19 सरुक यादुना जून 9 फाउब चथगदब टूर्नामेंट हौदोपकी थोरमदा राज्य सभा की एमपी निंगथौ लैसेंब सना जाउबा हियांगथांग जिला परिषद मेंबर एस सिलासना एक्स मिनिस्टर ओ लुखोइना चिंगबना सरुक याखे थोरमदुदा लैसेंब सना जाउबना हौजिक ओरिब लैबाकी फिबम मसिदा नहासिंगना साना खोनाबदा हेना थवाई याउसिनब तंगाई फदे सानाबना नहासिंग मसा मउ फबखक नतना थक्सी खासी लेहली मरैपाक नुंगसिबा हेलहनगनी हाइके ngasi ahoba numita MPC Hiangthang amade Wangoi FC sanake Samaram Football Club Samaram na sinduna team 19 na group mari thokna khaidoktuna April 10 dage Samaram Playground Chatharakiba 3rd State 11 Open Football Tournament Samaram Trophy 2025 Football Lovers Nompok Sengmaina Football Lovers Manipur bu goal ani amada maiti bepiduna tournament asigi mapu oikre Winner da lupa lakh ama amadi trophy runners up takraba Football Lovers Manipurna lupa listing humudra amadi trophy phangke ngasi loisin bagi thoramda Lok Sabha ki MP Dr Angomcha Bimol Akoijam Kundrapam Assembly Constituency ki MLA Lokeshwar Thokchom Khangabok Assembly Constituency की MLA Surya Kumar Okram चिंगबना सरुयाकी हुईकप निंगथौ लाई लंपाक्ता पुन्ना टीम 13 ग्रुप मरी थोकना खाइदोक्तुना ममांग था अप्रैल 19 दगे जथरखिबा 13 सुबा विलेज ओपन 9 East Side Football Tournament ngasi Andro SC ki MLA TS Syam Kumar na thoramapu oiduna loisin kre loisin bagi thoramda angtha GP ki chairperson Administrative Committee TH Manihal Impal East to CD Block Kairau Bitragi BDO T Inaw Yaima Panchayat Secretary L Tikendrajit amadi social activist Loyangamba Maitay na chingbana saruk yakibaga loinana huikap apunba laisabi sing oibanat ki jagoi su utke ngasi sanakiba final match ta YFCB huikapna Victoria Ply FC Yambembo Banjil ani amada maithi piduna tournament adugi mapu oike Manipur Chess Association Sinduna Tare Subha Ramanarayan Sastri Memorial State Level Open Chess Tournament Ramlal Paul Higher Secondary School da pangthok lagani Open Category Loinana Nupa Macha Madi Nupi Macha gi Special S Group Singna Saruk Yaduna Megi Tang Kunga Mari dagi hauna Kunga Tare Pauba Pangthok kadaba tournament ase Ramanarayan Sastri Memorial Trust na sponsor tawbani Registration amadi akupa marol gidamak Mapal Kangjepung da leba Manipur Chess Association gi office dagi khangba yagani haina Manipur Chess Association gi Secretary RK Boge na thorpa cherol amana hairi Manipur ki Wusu Association ki chaye nabasina maram oiraka lisingani taraga mapandaki Yas Department na piramba financial assistance sing piraktabana sanaroi singna national amade khelo India da saruk yana bachat na bakhona bada mama mapa oiriba singda awaba kaya mayok nare athuba matamda mari lenaba singna waroisin ama purakna bakhona bigadabani haina Wusu athlete amade guardian singna ngase palace compound da leiba hapta kangjebung mamang da wakat mifam ama chathakre Kongjang aduda saruk yakiba guardian amana chahi amada sanaroi amana chahi khudingi oiba national championship federation cup regional khelo India national khelo India national team selection trial asi nachingba Manipur gi mapanda mari mangarak chatuna lakhe irang asina maram oiraga national highway thingkibana sanaroi sing flight ta chatpasina ahenba sengi awaba polum mayok nare mari leinaba singna tungi yumbi oiriba sanaroi singi khalaga midyang changbinaba puning chingsinki Hojiksi Wusugi lay Sane Nabase, Yam Tunalotion Mirakanda, Manipur Tung the Hogoleba, Wusu Sanaroi, Sanaroi Wusu the Natana, Atoba game, Lady Mayam Sina, Lady Society, Manipur Ladyba, Torting Singida, Akogi Site, Yam, no look power, the parents, Samoina, Sata Singi, Magedi, Jungi Pure Series, Mianga Kanda, Akoing Si Shugumba. Mayam media da amadi mayam da khangan bagi khulong sabasi lojana bai damta akoi mayam thana phamina bani Loishrak padamaroi ba pau amuka na pijari Miyam gi loching basing punsil laga thabak tawdrabadi awaba oigani haina Rajya Sabha gi MP ningthau laisem basna jawbana hai kre Single use plastic siznaba leptuna malem masi kanbada chauba thodang lominarasi haina director Rajakumar na appeal tawri
International Mother's Day ki thoram mafam kaya da pangthoknakre. Nutrient oiba MLA singna lona amadi phongna lengak semna khonari haina MLA karam siam na haikre. Amadi Manipur ki sanaroi ani yauba India na Asia Cup sepak takraw championship ki semi final changkre. Nasi yoy na di ISTV na pijaba pao matang salujare. Miyang tabi basing mamukana.